Lanthoi yamna sauna dongi mamaida khupangna thakiba khangaude. Aina nangbu asingma marup amoina khaluraga nabuk chela dam pikpa ai busitaba ai bu karimnaba bai ai de dumaina khankiba leiti nangna haidu bu kaino adumaina khangano nangna khaliba wakhalda yam lale yare nang mafam jata dotuna chatkibane hena fagani natradi kaya fara bai nangna khalido yam lale aina ase amutadi tabiyo khaidoge yare ai kanagi wasu thaba pamdi chakra inaktagi nangbo moana aigi marupni haina khalare Asi haidana yamna sauna magi maruptugi makhut adu paiduna chingthoraktuna thongal fawba chingduna puduna chekhi Rita su tanarei Ibunga nangbu ngharaba kaino nangna tariduba adumaina tawba hongnabra mingondaba Somda sumira mapungingda langtaknaba faruklami Karigumba laizenga magana kamdauba Aina hauzi thokdoisina kaino manigumsida karigumba lakpa thoadi aibu mirai birakani ko aigi mapokse poomdabana hena fai Thoihen mama leibra haiduna loni yengi mama leiba udraba aduda tumina changlaklaga mamagi phone du tapna pai aduga kari no bangoto ali angangi hongna bini adu bulaiba fabadagi gallery aduda changlure ure thaina mamaga mapaga kapminna khiba photo sing adu madu bada Thoihen no fetaraga Aya akhoi baba se masak yamna fazeye Asi hairaga mapagi photo aduda nungsina chupi aduga mapagi number adu lona lauthoi Lanthoi yamna sauna magi ka manungda lei adubu call ama lai call adu paikali Hello Baba khonjela adu tabada Lanthoi masa adu langtaknaba mafari Thoihen yamna rauna Baba nang kai dawngai aigi nakta laktoino ai baba yam uninge Lanthoi su kabli tawduna hairi ai laktoine ichagi nakta soidana lakani Baba nang aibu nungsibra nungsiye aduga kaigi asukui basa aigi nakta laktriba adu baba nang aigi nakta laoba lake nangbu kai school da tamge adubura Royal Academy da tamme ai lake nang school di chatbra ngasi di chatiye oh adu baba nang Eco Garden da lao hoi ado pung kya da laoge pung amada lao baba ai thammagi ko mamala eba asi haiduna call adu fatkaki hello thamgra malene asi hairaga masu hayengi damakta sem saduna lei Lanthoi nungsiba khonjelduna baba haina kaurakpa pikliba ngang adugi wahai aduna hangli thamoida wahang kaya ama khanabu oirigaba angang adu natraga wrong number bu oiribra asumna numitusu haukhre haina khiba pung adu taba ngaibada Lanthoi masu ngayakda laitadre somdasu Thoihen mapa urani khanbada yamna harauna ngaijari pung 12 makhai tabada ngairi Lanthoi su mana hana ngairage kanduna lai nakana madana Thoihen lepduna lei somdana Lanthoi phamduna lei Thoihen adwaida leiba mi amada kaka phone amta waisege haima nangbu kanagi angang no ne kanada tawge hairino kaka baba da tawge tawbane hoi taro
Adu loiraga hairoko kaka sida lege ko. Hoi kaka. Thoihen makut macha aduna phone adu pairaga call tawi. Lanthoi yamna harauna. Hello. Baba. How? Ai leire. Baba nang kaida lege. Ha, nang karomda leirino. Somda leye. Tanja aduda phone adusu off tathokre. Lanthoi na. Hello. Hello. Macha thoi. Tabro. Asti hairaga phone gi screen adu digingi. As off takraba maline. Ai suba. Asti hairaga macha bukuiti thiri. Kaidano mana lei haisina. Baba thamkraba male. Asti hairaga kaka se. Nang buloiraba. Hoi kaka. Nang baba la habro. La e. Oh, pare. Adudi kaka su thabak khara leoi. Chalage ko. Hoi kaka. Asumna nupa dusu chakre. Thoyen su mapabu lakpa ngaizari. Laizasu macha leiramdaba duda thirakpani. Adubu mingonda hangbada garden lomda changki habaduda masu thirai. Mana sum lakpada khanghaudre. Nupa ama tung onduna lepaga leiriba du uhaudre. Masu khongfam chawdaduna thingzalui. Lanthoina. Sorry. Sokra. Asi haiduna chingkhatpi. Laiza khangpre khangi khonjela du tabada. Adubu mamaya du chat khonjeli. Aduga khongfam adu khara handoi. Aduga hanningamda tumina fajaki. Amta ngabi ko ba? Lanthoina kauriba du tadana dumak chakri. Laizadi. Lanthoisu machinda tapna solaga lehawi. Waruri jalane. Ai suba hek uhaude. Mina nungaiba hangnadeda. Ai butanaraga lankre hairusirane. Hairodra. Macha doi thirubana fani. Asumna masu chakre. Kakngawnana machabu thiba. Laizana. Macha thoi. Thoyensu khangpre krangi. Aduga yamna kinairai. Mama. Nang disida kaidoba chalino ha? Ngasaidigi aina asomda koiti thire. Aduga nangna sida kaidoriba. Mama. Ai baba unaba lakpane. Asuk pikliba machaduna haiduraiba. Wadu tabada. Masadu swailawi. Aduga ngasai mana thengnaramba. Mapuroibabu ningsinglai. Aduga machagi wahi aduda adum khangi. Masu machabu nungsina yenglaga thimjinbirai. Mamagi macha thoi. Ichadi maramokpane. Lao. Ngasido babado laaroye. Mathabag achinba malay haye. Adunane ichadi maramokpane. Nomu narase. Thoyendi karisu khangjaba nate. Mamana hairiba wadu chumongani khalladuna hairai. Hoi mama, adudi yumda chalase. Lao, chalase. Asi hairaga machabu mukut chamduna puduna chatki. Somdasu lanthoi koiti thiri. Lanthoi na lakpaga lainana chatkibaga thainaduna chatnakre. Lanthoi su thibaya bathire. Phangba kaubadi leitraba aduda. Aduwaidagi mi amada hangi. Adubu mamana laktuna pukhre harai. Wahai adu tabada mathanda pangsawda sawningba habada oire. Masu wakhalai. Ngasai nupi ama thengzilubada. Sorry hairaga karisu kumlamdabi chatkiba adu. Mamaidasu fina kuptuna chatkiba. Adudasu natana. Magi marupna haikiba adu. Mayamadu ningsinglakpada. Masadu leitaragdre. Mabuningda matanda kanjay. Tasingna mabu hinglibra. Sibu oithokpa yabra. Aigisu icha leibra. Ichaduna ibu warauramgadra. Ainadi asu kuibase. Ichadugi khongul leirude. Aduga manadi
mapa aigi khongul liragle. Aise yamna fatrabra. Macha nungsiba masak khangdaba haibada. Aira. Madu ithoktabane. Yaroi. Aisu icha nungsiba masak khange. Ai mabasu nungsi. Mane ifamdagi lapna lekhibane. Kari maramdagi ifamdagi lapthoiba. Aibu uraga loliba. Aina khitang ngangubagidamag aibu aduk yamna lana lauriba. Nangi phirabda honglaroidra. Aduga aigi chabasu ifamdagi munduna punaba onari. Ai chabudi nungsiye. Ichabu mapaigi nakta lengdana thamgani. Kananasu puba yaroi. Ai chagi khungul ligani.